Koutruk Maning chingda Kuki khulai paiba singna lanban kaya nouna shemgatlakpa thengnare. Koutruk Maning chingda Kuki na apamba toubada Central Force sing yengduna leibaga pangkhak oire haina khunja singna phongdoknarakli. Hiramasigi matangda achumba karino phongdoknaba TOMTV gi team amana Koutruk ching laikai da chatuna yengsilubada Koutruk Maning ching mathakta chaurakna Kuki khulai paiba yangkhai gi mathakta sandri tabagi mami uba phangkhe. Mafam asi kunithoi shuba Assam Rifles singi operational area oibata natana kayarak hana Assam Rifles na mafam asida leiba Kuki gi bunker sing area domination tawre haina claim tawduna leikhibani adubu madugi tayonnabada Kuki singna bunker sing asidagi bomb yauna nongmai round kaya kapsilaktuna Koutruk khulda ngaihak leitana landaduna lakli ngarang ngahansu Kuki khulai paiba singna Koutrukta masing yamlaba bomb kaya kapsilaktuna akano moongda landakhe Koutruk ching laikai da leiba yum kuntra romge mioi sing mayum da changduna leiba ngamdaduna hauzik Koutruk community hall da hangliba relief camp singda changjafam lawduna leidibane hauzik Koutruk ta leiba fibam asiga mari leinana Koutruk ki khunja amana TOMTV da hai Koutruk khul ase Kuki singi tainafam haibadu oire atai mafam singda nongmai hek kapnabaga Koutruk khul da Kuki singna attack chathaduna lakle Koutruk sing laikai gi khunja sing ngasi fauba mayum da changduna leiba fangre Kuki singna karamba matamda nongmai kaplakani haibagi akiba wakhalda Koutruk khunja sing ne tana leiba ngamnadre ngarang maktada kunithoi shuba Assam Rifles ki CEO Kartik masamak yauna Koutruk khul ase koishinduna thamkhibadagi khunja sing mipainaduna lanjena khe Kuki singna landarakpagi asuk wariba matam asida Assam Rifles na amuk awaba pibasi nungaite Koutruk khul lanbung onthokliba ase atai maram amatana natte Koutruk Maning ching mathakta leiriba bunker sing da leiriba Kuki khulai paiba sing asinani bunker sing ase leiriba makhai Koutruk ingna chingna leiba ngamloi madugi su mathakta sugi barum da leiriba Kuki Militants singa Assam Rifles ka chatminaba manba asina Assam Rifles ta thamlama thajaba adu walakpani Jingthaktana Kuki sing ifong phongna aphaba makhagi khulai paiduna bunker sing da leire nongmai kapningba matamda kaple makoida athingba amata leite nakalamorom da Koutruk khul ngaknaba leijaba double barrel single barrel ki license paiba khul ngakliba singbuna Koutruk ta lehendanaba Assam Rifles na honarakle ngarang maktada Koutruk khul koishinduna village volunteers sing fananaba kunithoi shuba Assam Rifles na honaki adubo maira paibi ima singna thomjilakpadagi kunithoi shuba Assam Rifles na pangthoke khalamba thabak adu mai pahankhidabani Koutruk ta tangdu leitaba puraksi hairabadi Kuki singi bunker lokthoku Assam Rifles sing Koutruk ta khongul tabirakano maduda da tangdu leitaba hanjilakani haina mahangna makhachana phongdokhe moi Assam pangi CEO sina ngarang si akoi sidagi nomai kaphalakanu Kuki su akoi kaphaloi ado khoi na hai sir noi marusi Kukina asi akhoi kokton bangar ma lere kokton hita bangar le bisina akhoi masa lagne bangar se lokthok pi wa matamda akhoi digi nomai kabal kanu moina su Kuki kabal lo haina akhoi janoi makha poncha khre akhoi na hai moina bangar se nomai kabak trage di akhoi kaudu tagi nomai kapna leite nan mkhoi na kaudu sida lan amugum na sa tharaga mai gai khangna na kapchilak padu akhoi na hangibasi tasena harige di akhoi sida state force senior force CRPF Arigi Manipuri pun IRP na chingma leibesina akhoi Koutruk kannana baitamda leibe matuna moina numai se kapani akhoi saiti akhoi de lan gi numai akhoi khunda leijete akhoi license kan par akhoi khul si folen da oina akhoi tangai phatana irang sigi roina na khunja man akhoi leijabani adubu hobjiti Koutruk sida maige khudima ta maige matu numai kapasu Koutruk ta taina pu baina Koutruk ki barja moina akhoi da awama sala masi akhoi matuna thon megi nu